Chief Minister Yumnam Khemsana Lusingba Lainga ki cabinet Mifam na state asige Panchayat Meekhal Athuba Matamda Pangthoknaba Warep Loukhre Panchayati Ras institution gi tangai fadaba singi Matangda SKTV news ki akhanaba pawdama mapangbigani. President rule gi lenga leringai mamang sahi gi August ki tang 18 da Manipur High Court na order thoktuna tha taruk ki manungda Panchayat Meekhal Pangthoknaba yathang tawthakraba matung handang nongna semkhiba Chief Minister Yumnam Khemsana Lusingba lenga na February ki tang 3 ta ani subo ina fangkiba cabinet mifamda Manipur da Athuba Matamda Panchayat Meekhal Pangthoknaba Warep Loukhre sima grassroots level da democracy ki machat hanjilapagi khudamamani state asigi taruk subu Panchayat Meekhal administrative legal amadi political ga mari leinaba maram kayana Meekhal pangthokpa ngamkhide ningsing bayai kumja lisingani ga taratare ta pangthokhiba Panchayat Meekhal adugi chahi manga gi matam loikraba matung anobo Meekhal pangthokpa ngamdabdagi kumja lisingani ga kungumdoi gi January gi tang anida matam adugi lengak na famkhiba cabinet mifamna administrative committee semnaba Warep Loukhre amadi chahi adumaki January gi tang kungumdoi da rural development and Panchayati Raj ki joint secretary na Tampa ke district taruk ki deputy commissioner singda administrative committee semnaba cherol thokhi thawong adubu democracy ki machat thugai bani haiduna nakal kayadagi yenaba lakhi adumoinamak Manipur High Court na kumjali singani ga kunmari gi February gi tang 18 da thokhiba interim order amana ayaba piduna Manipur da Panchayati Raj institution bu kumjali singani ga kungani thoi kungumdoi dagi administrative committee na mathau pangthoktuna lakhi matang soida kumjali sing aniga taratret ta pangthokhiba Panchayat Meekhal da mai paktuna Imphal East district ki Jila Parishad ki member oina thopuramba hojingna Manipur Pradesh Congress committee ki spokesperson oina thopuriba Seram Nekendagi wafung khar taminasi Anoba sarkar sina anoba cabinet decision da matam kuina tawdana laaba panchayat election tawgani haidana Loukhre sima ai sagi mai degi yamna appreciate tomse adu panchayat election tawdana maramoidana village da haidi rural area da kogi democratic institution si pura fail hoira ba du democracy le taw ga chamana re haitare lakado go pesa sing sai koi phajana state sina phangbang da ba ha sai kogi rural area gi lai ba praja sing khwadi gi lai ba thibane PRI singna Manipur da thengna kudung cha da si state government sina centralized to salaga moina yam paishan mai tare adagi atopa mana panchayat fund release to base state government ki finance department of power ga lakuna mana moidana funds matam sana ta release to ngam da yam kudung cha da thengnai adagi amana panchayat ki elected functionaries sing si magi honorarium hai tare ko sang si am name atopa state sing ga yeng na ka na tongan ba department sing is PICD yo ro IFCD yo ro adagi social welfare gi ro lei ba mayam sida ko gi assembly gi members sing MLA sing na yam ka hena panchayat to khut thingjan bi da ba mai gi local area gi lei ba MLA sing sina panchayat sing sida shakti je bitho kan na ko gi tharo phajana to hon ba sima mathau tai MLA gi kuthang na wak to hon ba se masi atopa state da leite aduna MLA sing sina Ziramji ki scheme natrage engineering agi scheme je sidagi percentage low base masima topira aduga panchayati raj institution sing is the 100% loina sinabi targati hena effective oi ba mo oi gani na et man kanje kana mo khungi praja amna akoi kai gumba awat apagi kai mo wakat ma haije ke har matamda mai MLA de natrage MP du da lam matamda khitang war ga su panchayat level da lei ba village da lei ba local body sing is di wati aduna masigumba local body ki elected members china shakti laina layagadi praja singina hiding ba awana pa ma'am se loina address to bum ngani ne khale democracy asem adhikai de lei da panchayat raj institution sing de lei aduna masina lei trakanda di democracy je mai wahan thuk se democracy ki wahan thuk se lei dia da Pugita Paki district taruk aibadi Imphal East Imphal West Thobal Bisnupur Kaksing amadi Jiribamda Panchayati Raj institution na democracy ki yumfam oriba ishani sabu lengak seba haiba machat adugi achokba thudang ama lori khungangi chokot thorang da Panchayati Raj institution henama pangkal kangkhanaba lebak asida law ningchina chalaiduna arona thuplaitaba insap setpa amadi mari leinabo authority na mathong masak khangna amadi matam chana miyam gi right phangan buki tangai fadab lei miyam gi interest da hiramasi gi matang da SKTV damukta paudum zariba video journalist Benson Nongthombam Imphal